US Israel versus Iran ga hojik sathariba lan gi inaw pauda hojik pauda Iran da sigiba migi masing satra kamar futare hwgre Iran gi Supreme Leader Khamenei gi machanupa Mostaba Khamenei na Iran gi anawba Supreme Leader oinaba khankhre haina report tarakle hojik Israel da sangakhiba amadi hana daki leiba Kuki masasing misal kapakpada pandana ba haina section tharang loduna ahing yaraktuna leinare haina social media sing da video thagana rakhre ngarang Tangkhul ge angang nupa masasing da yaosang hawbaga mari leinana nakatheng lakpagi video ama social media sing da thagana rakhre miyamna su nupa masasing adugi matawda nungsiba phongdok nabaga loinana yelomi khudimak asuna nungsi sanana leiminagadabani haina thagana rakhre Dangjing asoba highway 37 ki nakanda saba drain da singari magic ama thaujanbada puthakre hari thaudo singarang thokibane drain asi quality asi NSIDCL ki site ki laktunu survey tawbiyo amade asawasang singnami yengsang biyo haina phongdorakre ngarang parcel in New Delhi da thana bahonaramba saurakna kilogram animuki oigataba opium Imphal International Airport ki security person singna phagat pangamkhre haide Irang na maram moiduna Gwalta bidagi lanjena tuna Imphal ki sawombong temporary shelter home relic camp ta leirakpi mayengbam ongbi itosabi ngarang Jennings Hospital da laikanabangam tana laikhidre haide Lana maram moiduna Dubai airport ta pallaga leiraba Indian pilot sing tholakhre haide mateng darkar oirabadi call amakhak tawrakpada Iran na North Korea dagi mateng pamlabadi Israel bu pungtum tumhanba ngamba missile pigani hana North Korea ke leader Kim Jong Un phongdokhre Kuki inpi Manipur gi ayaba yaudana gyanmen tadana civil society organization amasung forum khudamana Kuki Human Rights Council World Kukizo Intellectual Council the Joint Forum 7 hybrid singba singuma semjila kwasibo kanmo ongda condemn torakre Sahi milen kuntra manga gi mamangda malem pumbana yamna inglabusu Manipuri yamna nungaina lerakhi haina study amana phongdorakre Manipur gi yamna ngakpa amadi yamna nungaiba maihoron gi wari ama oina 2025 ki December thada Bengal da phongkhiba Botanical Society ki journal amana Manipur gi ngalingai matam gi laisong formation gi pambi gi lemhau khak singnai nabada sahi million kutra manga gi mamangda malem gi mafam punamakta Antarctica da ungi mapai sembana maram oiraga inglabasu Manipur di lumbu saba asangba pambi singna laitengba amasung ahingba thawai panba sing yamna nungaina hingba mafam oiki haidi Birbal Sahani Institution of Paleo Sciences ki scientist sing na pangthokiba study aduda laisatpa pambi taramathogi lemhau khak mana sing na nabada mana maridi pam gi mana oi haiba mana sing adu Thobal district ki Poirau Khungjil amasung Senapati district ki Kaithel Manbi da thengnabane haiba lemhau khak sing asi yawba fossil sing asi sahi milan kuntra mari kuntra manga phawba surabane matamasta malem gi lema asi hena inglakpa matamne pambi gi lemhau khak sing asina piriba wafam de Pam haiba pambi asi marwana asaba singmanil yamna senba amasung nong chugan mafam singda hogale masina takribadi matamadu Manipur asi tropical climate lai habasine study da scientific method sijinaduna yengbada Manipur asi degree Celsius 25 oiba nong marang kaina taba mafam ama oiramkhe Manipur si karigdumak yamna nungaiba mafam ama oiram lebano haibagi matangda scientist singna thajaba matungina malangi mafam khudimaktana inglabasu Manipur di yamna nungaiba mafam ama oina leramkhe matamadu awamo po asi tropical refugium ama oina yamna nungaiba ama de pambi singna mapung phana hingbngamjaba mafam ama oiramkhe mausagi laifam ge matungina nainabada Manipur gi nungsit asina state asigi sanglaba wari sing linabagi khudong saba pidi ocean gi matamda Manipur asi samudra gi manungda lairamkhe masigi matungda turel khongbal amasung umang ge horokpam oina semkhe sahi milen kya gi matungda tectonic movement na maram oiraga Indo-Myanmar hill asi semkhibane Imphal Valley asi sediment na mapung oiba basin ama oina semkhe kaubru singna singba phangba fossil gi matungina lamdam asi ngalingai matamgi tete samudra gi saruk ama oirakhe yamna nungaiba mana maite gi ngalingai matamgi wari singbul gi matungina kanglaipa asi achauba ipa ama oirambadagi semlakpani hairi hariba si geological research ki matungina su tongan wari kya laidi hairi Tarung khunda yum kan bangam hoduna tumna maina sakhre hari
Imphal West ki thangmaiban AC ki manung janba tarung khunda yum ama maina tumna sakhre hari thaudo adu ki matang da mafam adu gi phangba paw gi matungena nahana yok pung 3:35 rom taba matamda ke dahari sa kauba amagi yum adu khanghaudana mai chalakibane mai adu kari dagi horakibano haiba khangba gamdrabasu electric short circuit dagi horakpo oigani haina thajanare mai chakwa duda ke dahari sa gi yum da thamba polam sing ut on khibagi mathakta lupa lakh ani makhai su mai chakwa duda yaukre hari mai chakwa duda dahari sa gi angang sing gi maru ba document sing amasung academic certificate sing ama ata thoke mai chakwa gi paw phanggodagi Manipur fire service ki team sangsilake adumapu yum adu tangoi tana sakhre hari Poni semkat naba thadarakhiba lupa lakh 3 karida sizinakre haina bijoina phongdorakre CM na lam ama hekta kanagumba piba ngamde chana kanglo laigani haina su phongdorakle Manipur's Horse Riding and Polo Association na poni amadi sagol nungsiba sarak haukiba chahi kyadagi lomi kalop Lamphel local gi lomi sinmi sing na law singu tawjariba patalen munna ba honaba yaroi madugi mahut India lagak na poni semkat naba thadarakhiba lupa lakh 3 gi senphamdu association na karida sizinakre habadu miyamda khangalo haina local gi advisor Songtham bijoina phongdokre Imphal gi lamphel khunau da leiba local gi advisor asigi yumda local gi president Sinam Gokuljit amadi atai member ke yana salgi aduna pangthokhiba paw gi mifamda Songtham bijoina makhata na hai haukiba kumja 1975 da establish tawraga kumja 2018 gi September 1 da register tawduna register number 3814 phangduna kumja 2026 fawba lamgi tax thiraga lairiba local gi lofam singa mari lenana Manipur Horse Riding and Polo Association na miyambu lan lamjung loidabane Manipur Horse Riding and Polo Association na poni yokhatpa amasung poni nungsiba saraga local gi patalen bu namduna munna bahona yaroi haina phongdorakhe Manipur Horse Riding and Polo Association amadi association asigi makhada leiriba equatorial amadi polo yokhatpagi lupsing da yauriba sing asidi polo amadi sagol gi maramda munna khangdaba lenga ki thabak toramba mioi kya yauba association ne thabaktagi potharaba IAS amadi IAS oraba yauna MLA oramba kya su yauriba association asina Sakti season aduna local gi lam munna na bahona ba namduna launa bahona rebse tawredabani hana phongdokhe Andhra Pradesh da pokhai bi da sikiba kunma thoishu khrei asokpa masulakana bangamdana sikiba galona Andhra Pradesh ki Kanikada district da Bambula Sapam amada thokiba pokhai bagi thodo amada sikiba missing kungani thoishu re hana official amana phongdokre Kikinada district ki Samala Kota mandal ki manukchanba belap nem khunda leiba license paiba Bambula Sapam aduda pokhai bagi thodo adu February kungani panda thokibane pokhai bagi thodok tu da mioi kun sikiba galona atopa tarama thoina shokibane Kakinada ki district medical and health officer J Narsimha Nayak na haike PTI da haike asokpa amasong nanumidang laikan na bangamdana sikiba galona pokhai bagi thodo aduda sikiba mission kungani thoishure laikidraba singa tugi manungda nupi mapan yaudi hana phongdokladuna mahana haike hojiksu asokpa mapan hospital singda makhata na layeng le haide Mizoram Home Minister na aini yadaw mo ong dalalo itik tawduna ba refugee singda akandawa thamkhre Mizoram Home Minister ke sapang thangga na nahan State Assembly da awangnopo state asida sangjapam lawduna lairiba refugee kharana aini yadaw mo ong gi dalon itik thabak tawre mi kharadi ain go iba awaba mayok na khrabani hana phongdokre mahana high government asina asigumba refugee singda akanami yeng thamle hojik sathariba budget session asigi manungda hanglakpa wahang kya gi matangda pakhum piraduna Savdangana High Government Asina Hiramsig Matang the official level report sing deep Pangdre refugee Karade and Wamada Apikpa Makalgilalot itik Taure Habatare authority singna mid singna singna masigi casing a seat hizili amasung me Karadi Paduna and Yobatabakea Lokat Kre Makoina Yolabana Traga Potokusin Tauriba Polam sing Adugimatung and Makoida and Yobatabak locally Hana Home Minister Asina Haike Statusik Satariba biometric enrollment Kitabasigi update perioduna Sabdang Gana High February Mari Pavda Myanmar Puna refugee kun lising kun gataruk sa hunga marfu matoi enroll tawkre adugami lising amagasamapan homudra marina restart tawgada balay haike